Nungai ma'am. Ngasi videos di ma'am achapot khara reaction oina toroke achapot online hujik online food ma'am phange dana app ma dum hangto ga app tu dagi dum makhan ma'am oina photo da kai da hapaga ma'am leba do koina chatlaga uru da pot oimni na kari no sidi yawi pose sama da chicken roll haire chicken roll do kamain to chicken roll no khangde chicken manchurian haire karam kamain yawi ba khangde alo ngasi gi videos jaina random oina restaurant ma khallaga online food order torga makoi food to kamain to we have the igi oibe experience ai ma'am da share to jerke how te kamain to we ma'am na chaba da ma'am ju pamni pamoi have na chingda ing si videos jalam bak ucherke ma'am video hok jerage yengminarsi Nè nè mà gì vô có khăn gì khăn quá có si order đây je keno dagi ne ABC fast food lai do adu dagi ne moi chicken roll ani hapide adudagi Swiggy dai tawkanda moigi order list yawdo adudune ado chicken roll amada moigi piece ani smaina hape ko adagi pork manchurian silere aduga amasuna chicken fried rice ne the quantity do kyam hape hel khangdaba sorak ama demo amdang how du diam how ne moiji how man lam adai smaina napkin ki ka hape re tongan khoi chutney ka pe thank you and how currency ni abe mana sadhari abe mana mukbang kori kana ko mukbang kori ga sadhari mokoi roll di wow ma are manung di da ko chicken dai ge me am my feeling me am happy ba tang sik ko da dum ha không thay được rồi chicken em nào vậy bite pudding is chicken nào vậy cái ăn hapon thì mình đi cái mình cái gì nữa cá khăn ngà vậy hả 여기 또 뭡니다. 다음에 I am very sorry. 갖고 갔는데 맛이 얌 하워. 진짜 따기니 거면은 빠따나 하워. 많이 더요. 잘했어요. 사람 잘해야지. làm chưa đây pork thêm chả nhiều rồi ini pork manchurian cái này ta bỏ jadi amna spesial loh punya tadi tu enam hawai chutney je hết rồi apa cái mấy chutney ao cái hiện hậu lên này vậy mới chutney em hậu chutney em hậu đi về chỗ cô phải trên màn này cô này đây không đặt chutney em hậu à cái này là chutney hợp choกันแบบhậu mà ông tuổi khoi mi khoi mi hum sa kan da sai gi
ꯔꯣꯜꯗꯨꯅꯦ ꯆꯤꯀꯟ ꯐ꯭ꯔꯥꯏ ꯔꯥꯏꯁꯅꯦ ꯑꯗꯨꯒ ꯄꯣꯛ ꯃꯟꯆꯨꯔꯤꯌꯟꯅꯦꯁꯦ ꯆꯥꯕ ꯂꯣꯏꯁꯤꯟꯕꯗꯣ ꯈꯤꯇꯪ ꯋꯥꯏ ꯑꯗꯣ ꯈ꯭ꯋꯥꯏ ꯍꯥꯎꯕꯗꯤ ꯔꯣꯜꯅ ꯈ꯭ꯋꯥꯏ ꯍꯥꯎꯋꯦ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯣꯛ ꯃꯟꯆꯨꯔꯤꯌꯟꯗꯨꯅ ꯑꯃꯨꯛ ꯍꯥꯎꯔꯦ ꯑꯗꯣ ꯃꯣꯏꯗꯤ ꯐ꯭ꯔꯥꯏ ꯔꯥꯏꯁꯅ ꯍꯥꯎꯋꯦ ꯑꯗꯨꯕꯨ ꯔꯣꯜꯗꯨꯗꯤ ꯅꯣ ꯗꯥꯎꯠ ꯌꯥꯝ ꯊꯤ ꯍꯥꯎꯈ꯭ꯔꯦ ꯅꯪꯗꯤ ꯀꯕꯣꯛ ꯃꯟꯆꯨꯔꯤꯌꯟꯗꯨꯅ ꯍꯥꯎꯕ꯭ꯔꯥ ꯍꯥ ꯀꯕꯣꯛ ꯃꯟꯆꯨꯔꯤꯌꯟꯅꯤꯀꯣ ꯅꯪ ꯆꯥꯏꯗꯣ ꯅꯤꯡꯉꯥꯏ ꯇꯧꯔꯦ ꯑꯕꯦꯝꯃꯁꯦ ꯀꯩꯅꯣꯁꯦ ꯏꯁꯅꯤꯡꯉꯥꯏ ꯇꯧ ꯐꯈ꯭ꯔꯦꯅꯦꯍꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗꯒꯤ ꯏꯃꯥ ꯌꯥꯝ ꯀꯥꯟꯅꯩꯌꯦ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯕꯦꯝꯃ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕ ꯐꯈ꯭ꯔꯦ ꯏꯃꯥ ꯑꯁꯦꯡꯕꯩ ꯐꯈ꯭ꯔꯦ ꯃꯇꯨꯝ ꯑꯃ ꯌꯥꯎꯔꯦ ꯍꯩꯒ ꯃꯔꯩꯁꯤꯅ ꯊꯛ ꯊꯛ ꯈꯠꯂꯒ ꯂꯧꯊꯣꯔꯛꯄꯅꯤ ꯃꯇꯨꯡꯗꯤ ꯉꯔꯥꯡ ꯉꯥ ꯃꯔꯨ ꯄꯜꯍꯧꯗ꯭ꯔꯤꯅꯦꯕ ꯃꯥꯏ ꯃꯔꯩꯅ ꯇꯧꯔꯒ ꯈꯠꯂ ꯈꯠꯂ ꯂꯩꯕ ꯆꯠꯂꯕꯅꯤꯅꯦ ꯍꯥꯏꯕ ꯁꯤ ꯆꯥꯔꯨꯔ ꯃꯊꯛꯇ ꯑꯩꯒ ꯕꯣꯏ ꯃꯅꯥꯛꯇ ꯇꯧꯈꯤꯕꯦ ꯍꯥꯟꯅ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯅꯣꯡꯒ ꯈꯔ ꯈꯔ ꯈꯤꯛꯑꯒ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯇꯨ ꯍꯟꯗꯛꯇꯤ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯥꯠꯂꯦ ꯀꯣ ꯅꯣꯡ ꯆꯨꯔꯛꯑꯦ ꯑꯁꯤꯁꯨ ꯄꯠꯈ꯭ꯔꯦ ꯑꯃꯨꯛ ꯒꯥꯕꯨꯛꯁꯤ ꯒꯥꯔꯗꯦꯅꯤꯡ ꯇꯧꯔ ꯂꯩꯔꯝꯃꯦꯀꯣ ꯀꯩꯀꯩ ꯄꯥꯜꯂꯤ ꯁ꯭ꯋꯥꯏꯗ ꯑꯦꯄꯜ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯦꯄꯜ ꯄꯥꯜꯂꯤꯁꯦ ꯑꯦꯄꯜ ꯍꯧꯔꯦꯕ ꯄꯥꯟꯗ꯭ꯔꯤ ꯑꯗꯨꯗꯩ ꯍꯥꯎꯃꯟꯕꯒꯤ ꯑꯒꯦꯟ ꯇꯥꯏꯝ ꯑꯣꯔꯗꯔꯤꯡ ꯇꯧꯔꯦ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯃꯣꯏ ꯔꯦꯠꯁꯨ ꯂꯣꯟꯕ ꯌꯥꯎꯔꯦ ꯑꯗꯨ ꯁꯤꯗꯩꯗ ꯆꯤꯀꯟ ꯔꯣꯜꯅ ꯈ꯭ꯋꯥꯏ ꯃꯈꯥꯗ ꯌꯥꯎꯔꯒ ꯀꯩꯅꯣ ꯇꯧꯕ ꯃꯣꯏꯁꯦ ꯁꯤꯗ ꯆꯤꯀꯟ ꯁꯄ꯭ꯔꯤꯡ ꯔꯣꯜ ꯍꯥꯏꯁꯤꯅꯦꯕ 220 ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯑꯅꯤ ꯄꯤꯔꯛꯀꯗꯣꯏꯅꯤ ABC ꯐꯥꯁ ꯐꯨꯗ ꯍꯥꯏꯕꯗꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯃꯣꯏꯒꯤ ꯃꯣꯏꯁꯤ ꯃꯇꯨꯝ ꯇꯧꯏ ꯆꯤꯂꯤ ꯁꯣꯁꯅꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ABC ꯈꯪꯉꯦ ꯑꯗꯣ ꯈꯪꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦ ꯅꯣꯏ ꯅꯃꯥꯟꯅꯕꯤꯒꯤꯅꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗꯅ A to Z ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗꯅ ꯍꯥꯟꯅ ꯆꯥꯔꯕ ꯍꯪꯕꯗꯣ ꯑꯗꯨꯗꯤ A to Zꯒꯤꯅꯦꯕ ꯃꯥ ꯍꯥꯟꯅ ꯆꯥꯔꯦ ꯑꯗꯨꯗꯤ ABCꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯁꯨꯝꯕꯁꯦ ꯇꯦꯁ ꯇꯧꯔꯒ ꯇꯝꯁꯤꯜꯂꯣꯅꯦ ꯃꯥꯅ ꯍꯥꯟꯅꯁꯨ ꯁꯤ ꯌꯧꯗꯦ ꯀꯩꯅꯣ ꯅꯠꯇꯦ ꯃꯣꯏꯗꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯔꯣꯜꯁꯤ ꯁꯦꯝꯃꯤꯁꯦ ꯇꯥꯎꯊꯣꯛꯏꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯃꯣꯏꯁꯦ ꯁꯤꯁꯦ ꯑꯌꯣꯟꯕꯗꯨꯔꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯔꯣꯜꯁꯦ ꯃꯣꯏꯅ ꯁꯦꯝꯕ ꯑꯣꯏꯖꯥꯠꯂꯥ ꯅꯠꯇ꯭ꯔꯥ ꯑꯌꯣꯟꯕꯗꯨꯔꯕ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯐ꯭ꯔꯣꯖꯟ ꯐꯨꯗ ꯀꯩꯀꯣ ꯁꯦꯝꯖꯤꯜꯂꯦꯕ ꯑꯗꯨ ꯑꯩꯗꯤ ꯑꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯪꯗꯦ